Chahi sigi May ahumdagi Kuki zo singna Chuarachandpur da ihan hana midegi mathakta landaduna tonganba lengak ama tanba haurakpadagi inai tanaba hana sunabagi mai thanabagi lan chatharakpada mapunsi lomkraba Kuki jo marifutaret ki Hakchangsing asi Chuarachandpur district ki second Christian LAINING ki thoramga loinena Leirol Chankhre Leirol Chanbagi thoramadu da masing yamlaba Kuki zo singna sarugyaki Leirol Chanbagi thoramgi mangoinana tuibongi peace ground miyam punduna LAINING LAISHOL gi amadi ikai khumdaba utpagi thoram pangthoki Leirol Kuki zo singi mafamda ikai khumnaba utuna gan salute piki madugi matungda second Leirol Chanbagi thoram adu Joint Philanthropic Organization JPO na sinduna pangthoki bani ngasi Leirol Chankiba Haksang marifutaret ki manungda nifu mathoidi December 13 da Imphal gi Rims Hospital amasung Jennings Hospital gi mok singdagi helicopter na pukhibani aduga Chuarachandpur gi mokta Nimfu taruk leiba yauri hauze Kuki zo taramathoi thiba khangdana leiri haina ITLF na hairi ningsing ba yabadi haukiba ningthokaba numit ki numidangda paite zo mioi kharana Tenkan fight Kuki khungi manakta leiba memorial stone amada paite ki mioi kharana jolen haina spray kaptuna thazinba amadi zomi gi firal yungkhata honarakpadagi Kuki gi mioi singna thingbadagi yamna kanna funabagi thodok pareng ama thokherbani Funaba aduda yamdrabada Kuki amasung paite tribe anigi mioi kunithoi hena soki amaronda Kuki zo haiba minthon asi jo singna chatnaba yaroi haina fongdokiba leikre adubu ITLF na thadorpa cherol amada Kuki zo haiba minthon asi handak manipur da thokleba irang asida media yauna lingak na fawa season naraba minthoni aduna presidential council na masi season nabada ayaba bire Kuki zo mar mizo tribe pumnamak na yabiyu haina fongdorakrabani